ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯖꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯤꯔꯝ ꯂꯥꯏꯔꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯅꯤꯇꯤꯁ ꯃꯣꯏꯔꯥꯡꯊꯦꯝ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯏꯖꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯉꯣꯏꯅꯅ ꯑꯏꯕꯒꯤ ꯃꯣꯠ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯇꯥꯕ ꯃꯇꯝꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯁꯛ ꯃꯁꯜ ꯈꯔꯗꯪ ꯍꯥꯞꯆꯤꯟꯖꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯏꯊꯣꯛꯆꯕꯅꯤ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯁꯦꯡꯕ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯟꯖꯔꯒ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯁꯦꯝꯖꯕ ꯃꯤꯡꯁꯤꯡ ꯑꯗꯨꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯄꯟꯖꯔꯤꯕ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄ ꯂꯥꯏ ꯃꯅꯥꯏ ꯈꯨꯟꯗ ꯑꯍꯥꯟꯕ ꯂꯩꯊꯤ ꯀꯣꯟꯗ ꯀꯣꯟꯀꯥꯕ ꯂꯥꯏꯟ ꯀꯣꯟꯗ ꯀꯣꯟꯕ ꯂꯥꯏꯅꯤꯡꯊꯧ ꯂꯨꯄꯥꯒꯤ ꯈꯨꯔꯨꯝ ꯇꯣꯡꯂꯤꯕ ꯌꯣꯠꯀꯤ ꯆꯩꯁꯨ ꯄꯥꯏꯔꯤꯕ ꯆꯔꯤꯛ ꯃꯄꯥꯜ ꯊꯥꯕꯤꯕ ꯅꯣꯡꯊꯩ ꯃꯧ ꯂꯤꯡꯕꯤꯕ ꯏꯉꯥ ꯀꯨꯝꯗꯝꯕ ꯏꯉꯦꯟ ꯀꯨꯝꯈꯥꯏꯕ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯤ ꯑꯁꯨꯝꯅ ꯆꯤꯡꯎ ꯃꯇꯤꯛ ꯀꯟꯕ ꯈꯣꯌꯨꯝ ꯃꯌꯥꯏ ꯆꯥꯎꯕ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄ ꯑꯇꯣꯞꯄ ꯃꯤꯡꯂꯦꯟ ꯑꯃꯗꯅ ꯃꯤꯡꯂꯦꯟ ꯃꯤꯄꯣꯛꯄ ꯏꯕꯗꯣ ꯃꯥꯒꯤ ꯃꯁꯥꯏꯀꯣꯜ ꯂꯣꯏꯕꯤꯁꯤꯡ ꯁꯪ ꯄꯔꯦꯡꯕꯨ ꯃꯇꯣꯜ ꯂꯣꯝꯅꯕꯨꯀ ꯃꯤꯀꯣꯜ ꯊꯥꯒꯣꯟꯗꯨꯅ ꯊꯧꯅꯤ ꯆꯅꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯂꯥꯟꯕꯨ ꯀꯨꯕꯤꯅꯕꯅꯤ ꯍꯥꯏꯗꯅ ꯍꯜꯀꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯕꯗꯤ ꯄꯨꯛꯅꯤꯡ ꯌꯥꯡꯄꯥꯏ ꯃꯤꯍꯦꯟꯕ ꯑꯃꯗꯤ ꯄꯔꯤꯖꯤꯠꯇ ꯃꯥꯅ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯗꯨꯅ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯀꯥꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯜꯀꯥꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯍꯜꯀꯥꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤꯁꯨ ꯑꯍꯥꯟꯕ ꯀꯧꯕ꯭ꯔꯨ ꯀꯥꯕꯒꯤ ꯈꯣꯡꯆꯠ ꯑꯣꯏꯒꯗꯕꯅ ꯃꯈꯣꯏꯁꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯦꯞꯅꯔꯗꯨꯅ ꯆꯤꯡ ꯑꯗꯨ ꯀꯥꯕ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯦꯞꯅꯔꯝꯃꯤ ꯍꯜꯀꯥꯁꯨ ꯃꯍꯥꯛꯅ ꯍꯧꯗꯣꯛꯂꯨꯕ ꯋꯥꯐꯝ ꯑꯃ ꯃꯈꯣꯏ ꯃꯤꯌꯥꯝꯅ ꯌꯥꯕꯤꯔꯛꯂꯕꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯑꯗꯨ ꯁꯣꯏꯗꯅ ꯆꯠꯂꯒꯅꯤ ꯑꯃꯗꯤ ꯏꯕꯨꯙꯧ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯕ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯊꯣꯛ ꯍꯥꯏꯗꯨꯅ ꯇꯝꯈꯤꯕꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯆꯠꯁꯤ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯔꯕ ꯀꯥꯟꯗ ꯌꯥꯡꯄꯥꯏ ꯃꯤꯍꯦꯟꯕ ꯑꯃꯗꯤ ꯄꯔꯤꯖꯤꯠ ꯈꯣꯡꯆꯠ ꯑꯗꯨ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯐꯔꯛ ꯇꯥꯒꯗꯕ ꯈꯔ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯍꯜꯀꯥ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯀꯥꯟꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯔꯝꯁꯨ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯡꯄꯥꯏꯅ ꯍꯜꯀꯥꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯉꯔꯥꯡꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯅꯤ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯈꯣꯠꯄ ꯃꯤꯔꯣꯜꯒ ꯀꯔꯤꯒ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯑꯩ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯃꯊꯪꯗ ꯑꯣꯏꯅ ꯐꯖꯅ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯍꯦꯟꯕꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯃꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯌꯨꯝꯃꯥꯡ ꯀꯩꯃꯥꯡꯕꯁꯨ ꯑꯣꯏꯔꯕꯅꯤನ ꯂꯥꯏꯐꯝꯂꯦꯟ ꯆꯠꯄꯗꯨ ꯌꯥꯎꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯇꯧꯁꯨ ꯇꯧꯍꯣꯏꯔꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯍꯜꯀꯥꯗ ꯃꯍꯥꯛꯀꯤ ꯃꯔꯝ ꯑꯗꯨ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯔꯤꯖꯤꯠꯅꯁꯨ ꯍꯜꯀꯥꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯄꯣꯔꯕꯟꯗꯔꯗ ꯑꯦꯋꯥꯔꯗ ꯑꯃ ꯂꯧꯕ ꯍꯌꯦꯡꯁꯤ ꯆꯠꯀꯗꯧꯔꯤ ꯑꯗꯨꯅ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯗ ꯃꯇꯝ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯝꯃꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯍꯥꯏꯕꯗꯨ ꯐꯔꯛ ꯈꯤꯇꯪ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯜꯀꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯜꯂꯛꯂꯝꯃꯤ ꯇꯧꯕꯒꯤꯁꯨ ꯄꯔꯤꯖꯤꯠꯀꯤ ꯃꯃꯥ ꯑꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯏꯌꯣꯡꯒꯤ ꯐꯅꯦꯛ ꯑꯃꯗꯤ ꯐꯤꯅꯆꯤꯡꯕ ꯄꯣꯠꯊꯣꯛ ꯀꯌꯥ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯆꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯕꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯛꯈꯪꯕꯤꯔꯗꯨꯅ ꯒꯨꯖꯔꯥꯠꯀꯤ ꯄꯣꯔꯕꯟꯗꯔꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯦꯋꯥꯔꯗ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯑꯦꯋꯥꯔꯗ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯃꯤꯅꯦꯠ ꯇꯧꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯗꯨꯀꯥꯟ ꯑꯃꯁꯨ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯄꯨꯛꯅꯤꯡꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯥꯃꯨ ꯍꯥꯃꯨ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯆꯞ ꯆꯥꯅ ꯉꯥꯛꯇꯨꯅ ꯆꯠꯅꯅꯕ ꯑꯗꯨꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯈꯛ ꯅꯠꯇꯅ ꯃꯈꯣꯏ ꯑꯇꯩꯅ ꯀꯧꯕ꯭ꯔꯨ ꯀꯥꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯕꯗ ꯍꯜꯀꯥ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯒꯅꯤ ꯃꯈꯣꯏꯒꯤꯁꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨ ꯊꯦꯝꯖꯤꯟꯖꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯜꯀꯥ ꯃꯤꯌꯥꯝꯅꯁꯨ ꯍꯦꯛ ꯍꯦꯛ ꯍꯥꯏꯅꯕ ꯀꯧꯕ꯭ꯔꯨ ꯀꯥꯒꯅꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯂꯦꯞꯄꯒ ꯀꯔꯤꯒꯨꯝꯕ ꯀꯥꯗ꯭ꯔꯕꯗꯤ ꯐꯠꯇꯦ ꯊꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯗꯨ ꯃꯥꯁꯨ ꯈꯪꯂꯗꯨꯅ ꯄꯨꯛꯅꯤꯡꯒ ꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯑꯣꯏꯔꯕꯁꯨ ꯁꯣꯏꯗꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜ ꯃꯇꯣꯜ ꯂꯣꯝꯅꯗꯤ ꯀꯥꯗꯗꯤ ꯀꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯆꯥꯅ ꯂꯦꯞꯄꯝꯃꯤ ꯑꯃꯗꯤ ꯍꯜꯀꯥꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯋꯥꯔꯣꯜ ꯄꯨꯝꯕꯗꯁꯨ ꯄꯨꯛꯅꯤꯡꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡꯅ ꯍꯣꯏ ꯐꯔꯦꯁꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨꯁꯤ ꯏꯕꯥꯅꯤ ꯈꯛꯇ ꯑꯣꯏꯔꯕꯁꯨ ꯀꯥꯕꯗꯤ ꯑꯗꯨꯃꯛ ꯀꯥꯔꯁꯤ ꯂꯦꯞꯅꯔꯨꯕ ꯋꯥꯐꯝ ꯑꯣꯏꯕꯅꯤꯅ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏ ꯇꯣꯛꯄꯗꯣ ꯑꯩꯁꯨ ꯄꯥꯝꯗꯦ ꯍꯜꯀꯥꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯁꯤ ꯄꯨꯛꯅꯤꯡꯅ ꯍꯣꯏ ꯑꯗꯨꯅꯤ ꯀꯔꯤ ꯀꯔꯤ ꯄꯨꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡ
ꯀꯧꯔꯨ ꯀꯥꯔꯨꯅꯕꯒꯤꯗꯃꯛ ꯆꯞ ꯆꯥꯅ ꯁꯦꯝꯃ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯃꯤ ꯄꯨꯛꯅꯤꯡꯅ ꯁꯨꯃꯥꯒꯤ ꯃꯔꯨꯞꯀꯤ ꯑꯅꯤꯡꯕ ꯑꯁꯤꯗꯗꯤ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯑꯃꯔꯣꯝꯗ ꯍꯜꯀꯥꯒꯤ ꯃꯃꯥꯅ ꯃꯆꯥꯅꯤꯄꯥꯗ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯐꯝꯂꯦꯟ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯌꯥꯗꯦ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯟꯕ ꯌꯥꯗꯦꯀꯣ ꯍꯜꯀꯥꯅ ꯍꯣꯏ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯄꯨꯝꯅꯃꯛ ꯅꯆꯥꯅ ꯉꯥꯛꯅ ꯆꯠꯆꯒꯅꯤ ꯍꯜꯀꯥꯒꯤ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯆꯥꯅ ꯆꯠꯄꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯈꯨꯖꯤꯟ ꯈꯨꯟꯅꯥꯟꯊꯣꯛꯇꯒꯤ ꯂꯥꯏ ꯐꯠꯇꯕ ꯇꯤꯟꯅꯨ ꯂꯩꯃꯨ ꯊꯦꯡꯅꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯈꯔ ꯅꯤꯡꯊꯤꯅ ꯌꯣꯝꯁꯤꯜꯂꯗꯨꯅ ꯃꯆꯥꯅꯤꯄꯥꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯐꯅꯦꯛ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯅꯁꯥꯒ ꯊꯥꯒꯣꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯅꯁꯨ ꯍꯜꯀꯥꯒꯤ ꯃꯐꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯍꯜꯀꯥꯒꯤ ꯃꯅꯦ ꯌꯨꯝꯕꯥ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗ꯭ꯔꯤꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗ ꯈꯔ ꯑꯗꯨꯃꯛ ꯈꯪ ꯍꯩꯕꯤ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯍꯜꯀꯥꯒꯤ ꯃꯕꯣꯛ ꯍꯣꯏꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯗꯨꯝꯅ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯌꯥꯝꯅ ꯅꯧꯅ ꯃꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯁꯥꯗꯣꯡꯂꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕꯤ ꯀꯌా ꯇꯥꯟꯅꯔꯗꯨꯅ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯕ ꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯅꯦ ꯑꯁꯤꯅꯁꯨ ꯀꯧꯔꯨ ꯏꯄꯥꯕꯨ ꯊꯧꯅꯤꯖꯕ ꯃꯇꯝꯗ ꯍꯥꯏꯒꯗꯕ ꯋꯥꯍꯩꯁꯤꯡ ꯑꯃꯗꯤ ꯀꯠꯀꯗꯕ ꯄꯣꯠꯂꯝꯅꯆꯤꯡꯕ ꯄꯨꯝꯕꯗꯨꯁꯨ ꯃꯥꯅ ꯃꯌꯥꯅꯤꯄꯥ ꯑꯣꯏꯔꯤꯕ ꯍꯜꯀꯥꯗ ꯃꯆꯥ ꯇꯥꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯋꯥꯌꯥꯋꯥꯝ ꯆꯦꯠꯅꯗ꯭ꯔꯕ ꯋꯥꯡꯂꯦꯟ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯁꯪꯒꯥꯏ ꯇꯝꯅꯕꯨ ꯌꯦꯡꯂꯛꯏ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡꯁꯨ ꯊꯛꯇ ꯊꯣꯛꯂꯤꯕ ꯀꯣꯔꯧ ꯅꯍꯥ ꯑꯍꯦꯟꯕꯕꯨ ꯈꯨꯔꯨꯝꯖꯕ ꯂꯣꯏꯔꯒ ꯄꯨꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯍꯥꯞꯆꯤꯜꯂꯗꯨꯅ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯛꯄ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯃꯥꯏꯀꯩꯕꯨ ꯇꯝꯅ ꯌꯦꯡ ꯈꯣꯡꯁꯥꯟꯕ ꯍꯧꯈ꯭ꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯧꯕ꯭ꯔꯨ ꯀꯥꯈꯤꯒꯗꯕ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯂꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯂꯕꯒꯤ ꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯤꯡ ꯑꯗꯨ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯆꯤꯡ ꯑꯗꯨ ꯀꯥꯔꯝꯃꯤ ꯑꯇꯩ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡꯗ ꯅꯈꯣꯏ ꯑꯅꯤꯗꯤ ꯊꯧꯅꯥꯕꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯃꯇꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯑꯇꯩꯁꯤꯡ ꯀꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯥꯛꯃꯤꯟꯅꯕꯗꯨ ꯎꯕꯗ ꯃꯈꯣꯏꯗ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡꯁꯨ ꯇꯞꯅ ꯇꯞꯅ ꯆꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯀꯥꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯣꯛꯊꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ ꯑꯃꯔꯣꯝꯗ ꯑꯇꯩ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯀꯥꯔꯨꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯁꯝꯕ ꯂꯝꯕꯤ ꯈꯪꯕꯅ ꯁꯝꯇꯠꯂꯒ ꯆꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯀꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯝꯕ ꯂꯝꯕꯤꯗ ꯀꯥꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯁꯨ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯊꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤꯅ ꯍꯜꯀꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝ ꯇꯥꯝꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯕ ꯐꯥꯎ ꯐꯪꯈꯤꯗꯦ ꯑꯃꯔꯣꯝꯗ ꯍꯜꯀꯥ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠꯁꯨ ꯑꯣꯏꯕꯅꯤ나 ꯂꯝꯕꯤꯁꯨ ꯅꯤꯡꯊꯤꯅ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯉꯁꯥꯏꯈꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯔ ꯏꯟꯅ ꯃꯈꯣꯏ ꯑꯗꯨ ꯑꯃꯨꯛ ꯄꯣꯊꯥ ꯃꯅꯥꯛ ꯅꯛꯄꯗ ꯇꯥꯔꯤꯕ ꯈꯨꯜꯁꯤꯡ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯨꯛ ꯍꯪ ꯑꯁꯨꯝ ꯇꯧꯅ ꯇꯞꯂꯤ ꯑꯗꯨꯃꯛ ꯀꯥꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯆꯥꯟꯅꯅ ꯂꯝꯕꯤ ꯉꯥꯎꯕ ꯂꯝꯍꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯀꯥꯔꯒ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜ ꯑꯗꯨꯒꯤ ꯈꯝ ꯊꯦꯡꯕ ꯃꯇꯣꯜ ꯑꯗꯨ ꯌꯧꯒꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯇꯁꯦꯡꯅ ꯈꯪꯂꯝꯈꯤꯗꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯈꯛ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥꯃꯠꯇꯁꯨ ꯂꯩꯔꯝꯈꯤꯗꯦ ꯑꯃꯗꯤ ꯃꯕꯥꯅꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯤꯡꯒꯥꯔꯣꯏ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯅ ꯆꯤꯡꯕ ꯀꯅꯥꯃꯠꯇꯁꯨ ꯂꯥꯛꯄ ꯎꯔꯝꯈꯤꯗꯦ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯕꯅ ꯈꯣꯡꯖꯦꯜ ꯌꯥꯡꯂꯞ ꯂꯩꯊꯔꯛꯇꯨꯅ ꯑꯃꯝ ꯂꯣꯛꯇ ꯇꯤꯟꯈꯤꯒꯗꯧꯔꯕ ꯀꯣꯔꯧ ꯍꯟꯕ ꯃꯍꯥꯛꯀꯤ ꯃꯁꯦꯛ ꯃꯉꯥꯜꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯛꯅꯤꯡꯅ ꯑꯁꯨꯝꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯑꯃ ꯂꯩꯕ ꯎꯔꯛꯄꯗꯒꯤ ꯍꯜꯀꯥꯗ ꯍꯜꯀꯥ ꯇꯨ ꯌꯦꯡꯉꯣ ꯑꯁꯤꯗ ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯔꯤ ꯃꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯤ ꯑꯊꯣꯛꯄ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯔꯁꯤꯅꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯒꯗꯧꯔꯕꯅꯤꯅ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯜꯀꯥꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯂꯩ ꯊꯨꯅ ꯄꯔꯞ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯔꯥꯟꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯈꯥ ꯇꯥꯅ ꯆꯠꯐꯝ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯇꯁꯦꯡꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯁꯨꯝ ꯂꯩꯊꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯜꯀꯥꯅ ꯐꯔꯦꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ
ꯍꯧꯖꯤꯛꯀꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯕꯅꯤꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯁ꯭ꯋꯥꯏꯗ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯂꯦꯜꯂꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯍꯌꯦꯡꯗꯤ ꯑꯇꯣꯞꯄ ꯃꯤꯁꯨ ꯊꯦꯡꯅꯕ ꯌꯥꯏꯗꯅ ꯄꯨꯛꯅꯤꯡꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯒꯅꯤ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯑꯗꯣ ꯀꯔꯥꯏꯋꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯟꯒꯗꯕꯁꯤ ꯃꯐꯝ ꯆꯥꯕꯕꯨ ꯂꯩꯕ ꯏꯎ ꯎꯗꯦꯗ ꯇꯧꯔꯤꯕꯁꯦ ꯍꯜꯀꯥꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯇꯨꯇꯨ ꯑꯁꯣꯝꯗ ꯌꯦꯡꯉꯨ ꯑꯁꯤꯗ ꯍꯧꯔꯤꯕ ꯋꯥꯡꯂꯕ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯎꯔꯦꯗꯅ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯂꯦꯜꯂꯁꯤ ꯃꯐꯝ ꯑꯁꯤ ꯈꯔꯁꯨ ꯄꯥꯛꯅ ꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯇꯦꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯈꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯉꯨ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯏꯁꯤꯡꯁꯨ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯕꯅꯤna ꯃꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯡꯂꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯔꯇꯦꯕꯜ ꯇꯦꯟ ꯑꯗꯨ ꯃꯑꯣꯡ ꯇꯥꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯦꯟ ꯑꯗꯨ ꯈꯟꯕ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯅ ꯃꯕꯥꯅꯤꯅ ꯄꯨꯔꯛꯂꯤꯕ ꯆꯥꯅ ꯊꯛꯅꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯊꯣꯡꯂꯝꯃꯤ ꯑꯃꯗꯤ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯇꯝꯁꯨ ꯑꯁꯨꯃꯛ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯥꯎꯖꯦꯡ ꯍꯔꯧ ꯀꯌꯥꯅ ꯑꯀꯣꯏꯕꯁꯤꯗ ꯀꯌꯥꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯈꯣꯡꯂꯤꯕ ꯑꯃꯨꯛꯁꯨ ꯃꯑꯣꯡ ꯆꯨꯝꯗꯅ ꯍꯨꯝꯂꯛꯂꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯁꯤꯡ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯃꯊꯃꯣꯏꯗ ꯑꯀꯤꯕꯒꯤ ꯏꯅꯣꯠ ꯍꯦꯟꯅ ꯍꯥꯞꯂꯝꯃꯤ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯖꯥꯠ ꯖꯥꯠꯀꯤ ꯏꯊꯤꯜ ꯑꯗꯨꯅ ꯇꯔꯛ ꯇꯔꯛ ꯁꯨꯛꯂꯕ ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯨꯝꯊꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯈꯥꯝꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯋꯥꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯎꯏꯔꯣꯟ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨ ꯋꯥꯛꯁꯤꯡ ꯊꯥꯒꯤ ꯄꯥꯟꯈꯠꯂꯛꯄ ꯃꯇꯝꯕꯨ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅꯁꯨ ꯏꯪꯉꯝꯃꯤ ꯄꯥꯕꯥꯅꯔꯕ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨꯁꯨ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯃꯣꯡ ꯍꯥꯗꯅ ꯏꯁꯤꯛ ꯍꯨꯜꯂꯤꯕ ꯊꯦꯡꯂꯕ ꯅꯣꯡꯌꯥꯏꯒꯤ ꯃꯇꯨꯡꯒꯤ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯦꯟ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯋꯥꯡꯂꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯧꯅ ꯂꯥꯎꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯝꯃꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯊꯔꯥꯛ ꯎꯟꯀꯠꯇꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯝꯃꯤ ꯑꯃꯔꯣꯝꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯀꯅꯥꯒꯨꯝꯕꯗꯨ ꯎ ꯃꯊꯛ ꯑꯗꯨꯗꯒꯤ ꯎꯈꯥꯔꯣꯝꯗ ꯀꯞꯅ ꯀꯞꯅ ꯑꯁꯨꯃꯛ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯁꯤꯜ ꯑꯗꯨꯗꯁꯨ ꯀꯔꯤꯅꯣ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯤ ꯃꯥꯟꯕ ꯀꯅꯥꯒꯨꯝꯕ ꯑꯗꯨꯅ ꯎ ꯃꯊꯛ ꯑꯗꯣꯝꯗꯒꯤ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯑꯃꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯨꯜꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯇꯥꯔꯛꯄꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯀꯥ ꯍꯦꯟꯅ ꯀꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯥ ꯄꯨꯝꯕꯗꯨ ꯊꯛ ꯊꯛ ꯅꯤꯛꯄꯅꯤ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯀꯧꯕ꯭ꯔꯨ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯆꯦꯡꯉꯨ ꯂꯌꯥꯝ ꯀꯌꯥꯕꯨ ꯃꯤꯠ ꯎꯁꯟꯗꯅ ꯃꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯅꯤꯡꯖꯔꯝꯃꯤ ꯃꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯄꯤꯔꯛꯄ ꯐꯅꯦꯛ ꯃꯆꯦꯠ ꯑꯗꯨꯁꯨ ꯍꯜꯀꯥꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯤꯅꯤ ꯂꯥꯏꯅꯤ ꯈꯪꯗꯕꯁꯤꯅ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯂꯕꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯀꯞ ꯃꯤꯔꯥꯎꯈꯨꯜꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯤꯔꯤ ꯀꯞꯄ ꯂꯦꯞꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯦꯞꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯍꯜꯀꯥꯅ ꯄꯨꯛꯅꯤꯡꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯤ ꯄꯨꯛꯅꯤꯡꯅ ꯈꯨꯝꯂꯛꯂꯝꯃꯤ ꯄꯨꯡ 3 ꯇꯥꯗꯧꯔꯤ ꯍꯜꯀꯥꯅ ꯑꯃꯨꯛ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤ ꯑꯋꯣꯏꯕ ꯅꯣꯡꯁꯤ ꯊꯨꯅ ꯉꯥꯜꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯄꯨꯛꯅꯤꯡꯅ ꯑꯗꯨꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯇꯦꯜꯒꯤ ꯑꯀꯣꯏꯕ ꯃꯄꯥꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯔꯛꯂꯝꯃꯤ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯁꯥꯃꯤꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯀꯤꯕꯒꯤ ꯏꯄꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯊꯔꯝꯃꯤ ꯑꯗꯨꯕꯨ ꯍꯜꯀꯥꯅ ꯊꯧꯅꯥ ꯂꯩꯅ ꯃꯄꯥꯜꯗ ꯂꯩꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯗꯅ ꯇꯦꯟꯗꯨꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯅ ꯊꯣꯛꯈꯤꯅꯣ ꯍꯥꯏꯗꯅ ꯈꯥꯝꯕꯗꯒꯤ ꯊꯣꯛꯄꯃꯛꯇꯤ ꯊꯣꯛꯂꯝꯗꯦ ꯑꯁꯨꯝ ꯇꯧꯅ ꯇꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯈꯣꯏꯒꯤ ꯇꯦꯟ ꯂꯩꯔꯤꯕꯗꯨꯒꯤ ꯍꯦꯛ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯣꯏ ꯈꯣꯡꯕꯥꯜ ꯑꯣꯏ ꯇꯧꯕ ꯏꯁꯤꯡꯒꯤ ꯑꯗꯨꯃꯛ ꯇꯔꯨꯅ ꯂꯨꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯆꯣꯡꯊꯈꯤꯕꯒꯨꯝ ꯃꯑꯣꯡ ꯃꯥꯟꯕ ꯃꯈꯣꯜ ꯑꯃꯈꯛ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯈꯤꯔꯝꯃꯤ
ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯆꯣꯡꯊꯈꯤꯕꯒ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯀꯔꯤꯃꯠꯇ ꯎꯠꯂꯛꯈꯤꯔꯝꯗꯦ꯫ ꯍꯜꯀꯥ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯝꯃꯤ꯫ ꯑꯃꯗꯤ ꯎꯁꯤꯜ ꯅꯥꯁꯤꯟꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ꯫ ꯑꯃꯝꯕ ꯁꯔꯨꯛ ꯑꯉꯥꯟꯕꯅ ꯆꯥꯁꯤꯟꯈꯤꯗꯨꯅ ꯀꯣꯔꯧ ꯃꯁꯦꯛ ꯊꯛꯅ ꯌꯦꯜꯂꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡꯅ ꯎ ꯃꯊꯛ ꯑꯃꯗꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯤꯡ ꯑꯗꯨ ꯀꯥꯅꯕꯒꯤꯗꯃꯛꯇ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯃꯗꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯟꯖꯥ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯍꯜꯀꯥꯅ ꯈꯨꯟꯖꯥꯗꯨꯗ ꯀꯧꯕ꯭ꯔꯨ ꯃꯇꯣꯜ ꯌꯧꯈꯤꯒꯗꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯑꯗꯨꯅꯁꯨ ꯃꯈꯣꯏꯗ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯍꯜꯀꯥ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯀꯧꯕ꯭ꯔꯨ ꯃꯇꯣꯜ ꯌꯧꯕ ꯉꯝꯖꯔꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯣꯏꯗꯕ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯧꯕ ꯐꯪꯖꯕꯗ ꯍꯜꯀꯥ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯀꯥꯒꯤ ꯃꯅꯦꯅ ꯇꯥꯛꯄꯤꯔꯛꯄ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄ ꯆꯤꯡꯉꯨ ꯃꯇꯤꯛ ꯀꯟꯕ ꯈꯣꯌꯨꯝ ꯃꯌꯥꯏ ꯆꯥꯎꯕ ꯏꯕꯨꯙꯧ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯑꯃꯗꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯁꯪ ꯏꯕꯨꯙꯧ ꯃꯍꯥꯛꯀꯤ ꯃꯁꯥꯏꯀꯣꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯕꯣꯇꯜ ꯑꯗꯨꯗ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯈꯔꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯜꯀꯥ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯍꯜꯀꯥ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯜꯀꯥ ꯃꯁꯥꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯊꯧꯑꯣꯡ ꯈꯔ ꯑꯃꯗꯤ ꯂꯥꯛꯄ ꯍꯧꯔꯤ꯫ ꯏꯍꯩ ꯍꯩꯅꯗꯕ ꯏꯇꯟ ꯇꯟꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯃꯤ ꯃꯈꯩ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯃꯇꯝꯗ ꯃꯔꯝ ꯏꯆꯥ ꯆꯥꯗꯈꯩ ꯅꯨꯡꯊꯤꯜ ꯅꯨꯃꯥꯡꯕ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯗ ꯍꯩꯅꯗꯕ ꯐꯥꯎꯕ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯕꯒꯨꯝꯅ ꯍꯦꯛꯇ ꯇꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯗꯨꯀꯥꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯑꯃ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯇꯨꯡ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯀꯣꯏꯔꯤꯟ ꯏꯟꯅꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯁꯥꯗ ꯁꯥꯃꯤꯜ ꯍꯦꯛꯇ ꯐꯪꯕ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯔꯒꯅ ꯀꯅꯥꯁꯨ ꯍꯦꯛ ꯂꯩꯔꯝꯗꯕ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕꯒꯤ ꯏꯊꯛ ꯏꯅꯤꯜꯂꯗꯨꯅ ꯍꯜꯀꯥ ꯑꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯜꯀꯥꯅ ꯄꯨꯛꯅꯤꯡꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯉꯣꯟꯗ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡ ꯄꯨꯝꯕꯁꯤ ꯄꯨꯛꯅꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯜꯀꯥꯅ ꯄꯨꯛꯅꯤꯡꯗ ꯅꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯄꯨꯛꯅꯤꯡꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯩꯁꯨ ꯅꯍꯥꯟ ꯆꯤꯡ ꯀꯥꯔꯨꯔꯒ ꯍꯦꯛ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ ꯃꯪꯍꯥꯁꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯀꯥꯡꯈ ꯃꯈꯥ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯍꯣꯜꯂꯒ ꯇꯨꯝꯕꯗꯧꯅꯁꯨ ꯍꯦꯛꯇ ꯇꯧꯏ꯫ ꯌꯦꯡꯂꯨꯔꯒꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁ ꯈꯪꯗꯦ ꯚꯥꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏ? ꯍꯜꯀꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯚꯥꯏ ꯍꯌꯦꯡꯗꯣ ꯅꯪ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯦꯗ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎ ꯇꯝꯂꯒ ꯑꯩꯈꯣꯏ ꯏꯅꯦꯗ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯁꯤ꯫ ꯄꯨꯛꯅꯤꯡꯅ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯍꯜꯀꯥꯅ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯁꯣꯏꯔꯛꯀꯅꯨꯀꯣ? ꯄꯨꯛꯅꯤꯡꯅ ꯍꯣꯏ ꯚꯥꯏ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯛꯅꯤꯡ ꯍꯜꯀꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡ ꯀꯥꯔꯨꯕꯁꯤ ꯍꯦꯛ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯍꯜꯀꯥꯒꯤ ꯃꯅꯦꯗ ꯃꯃꯨꯠ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯜꯀꯥꯒꯤ ꯃꯅꯦꯅꯁꯨ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯣꯏꯔꯛꯂꯤꯕ ꯊꯧꯑꯣꯡ ꯄꯨꯝꯕꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯃꯔꯤ ꯁꯣꯏꯗꯅ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯗꯅ꯫ ꯃꯁꯤꯗꯒꯤ ꯃꯅꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯐꯤ ꯑꯁꯦꯡꯕ ꯑꯃꯃꯝ ꯍꯣꯡꯗꯣꯛꯍꯜꯂꯕ ꯃꯇꯨꯡ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯅꯦꯒꯤ ꯂꯥꯏꯁꯪ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯜꯀꯥꯒꯤ ꯃꯅꯦꯅ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯜꯀꯥ ꯑꯃꯗꯤ ꯄꯨꯛꯅꯤꯡꯅ ꯃꯅꯦꯒꯤ ꯅꯥꯀꯜꯗ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯨꯛ ꯃꯩꯔꯥ ꯆꯪꯐꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯅꯦꯅ ꯍꯜꯀꯥ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯁꯥꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯂꯪ ꯑꯍꯤꯡꯕ ꯑꯃꯃꯝꯅ ꯁꯦꯠꯅ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯑꯃꯗꯤ ꯂꯪꯖꯤꯜ ꯑꯅꯤ ꯑꯗꯨꯕꯨꯅ ꯁꯦꯠꯇꯠꯂꯕ ꯂꯐꯣꯏ ꯃꯁꯨꯡ ꯑꯃꯃꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯁꯦꯠꯅ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯪ ꯑꯍꯤꯡꯕ ꯌꯦꯠꯁꯤꯜꯂꯕ ꯂꯐꯣꯏ ꯃꯁꯨꯡ ꯑꯅꯤ ꯑꯗꯨ ꯀꯥꯕ꯭ꯔꯪꯒꯤ ꯐꯤꯅ ꯑꯃꯨꯛ ꯅꯤꯡꯊꯤꯅ ꯌꯣꯝꯁꯤꯜꯂꯗꯨꯅ ꯌꯥꯡꯀꯣꯛ ꯃꯊꯛꯇ ꯊꯥꯔꯤꯕ ꯂꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯩꯅ ꯊꯝꯂꯝꯃꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯌꯣ
aduga na khoi ani gi khudom bi adusu sapting na adumak layu konchin ba yade haina hairam halka amusu pukning su mami usinduna laikri mani adusu mahaki oi thangba khutcha ado kutum ta silaga amadi kutum maduna mathabak ta phura duna masil aduda lairol kayama haira duna lai khoram ba sathab haukri ashom nange hak lairaba matum lai khoram ba loi khirami adubu lai khoram laba sumani aduna karimata di khangba ngamlam thiri tawriba mato kari su khangba ngamdaba sida halka amusung pukning thawai wasiram makhoi ani gi wajaba mata waduda halka gi mani aduna yengo hai nakhoi ani kari suwaganu ko haujiki ai khoi punna androda selasi ai gi imagi manakta maduda da pumna maksi afaba oiragani imana di mahaki mitna da ushanbada pumna makhangba ngamgani aduna ai khoi hayengmak androda sanaba tawrasi aduga pukning nangsu nang yumda ima baba da ningthina wari saro aduga hayeng ase ai khoi da kharanga na yawru aduga asidagi ai khoi punna ngantana satkrasi pukningsu khoi ne halka na amuk adunine kaigino nene na karimata khangba ubang amdibasi manina yengo hayanu pa nanegi haksang ase saidong libe sorasi yamna phaba matik mayai sawba amakhakni adubu yamna nauna naha oina aina adumna laitin sadong lakpado nangina nabok aigin imama khoina pamdabadagi aina hausik hairiba androgi ima asi nangi bubok khoina tanaraga laitin khoramduna aibu namsin khibani adubu matik mayai sawbana mapung phana pura namsin khibadi ngamkhidi adum oinamak ayamba sarukti phathaduna thamkhri maram masina aina khara khangbadagi hena ka hena khangjin usin mangamdribani madudi nakhoida oiriba pumnamak asi nakhoina ahinga duda takhiba nupigi khonjel manba makholamadi thangakhiba thawdu aduga mari soidana lainagani aduna pumnamak asi fanaba amadi nakhoi ani su hanagum saning tan lainaba hayengdi aikhoi androda selasi halka amadi pungingsu hoi haidana khumlami asumna halka gi mane lailani halka amasum pukning makhoi ohum mathangi numitta androda la ami amadi makhoina amai bidugi mayumda sangatuna ima amai bidu lairabadi amukta unasagi haiduna hanglam matamadu da yum madu da lairamba amai bidugi mamau nupi aduna makhoida ai khoi imadi thabak ama sathokri karigi oirabano lailani na kainoni ai khoi si ima ga wa mata khana jage tawbani ado kayam kuirakadabano ngihak ngaibana fagadawribra mawaduna khara thenglakadaba mali ado ai khoi si hausik yumang kaimang wasu oiri imana su yumang libani na mi kana amata laitin yengdabani aduna laitin yengbigadaba oirabadi numit taruk ni gi matungda oina lakiro madudadi yumasi senglagani ye lailani na makha tare i ngasi se laitin khoiramdrabasu odi yamna uningbani ado ise imaga pau faunaba yaba number ga lairabadi amukta pibiyo isigi oirabasu yai horen ai phone tawjeraki imaga wari amata sanajagi mawaduna hoi bema aigi number se oina pukro se hairaki asumna mawaduna lailani da magi number ado piraklami lailani na makha taraduna yamna nungai sire isi ai khoi numit taruk ni lairaga amuk lakseragi horen ima halaklaga lailani laklamli haiduna khara tambiyo imana su aibo khana sakhangbi bani mawaduna yani ai soidana tamjagi masidagi halka gi mani lailani na adudi ai khoi amuk saserukigi hairam laga yum madudagi thoraklami tasengna makhoi lakna su laklaga amai bidu unaba fanglaktabasida yamna nungairamdi adugi sumathakta yum mangi hairabani na waraba suwana yum singba fawbadi ngaiba taram gari manung aduda lailani na halka amadi pukningda ai khoi numit taruk ni lairaga amuk laklasi adu phone number asi lairabani na hore numitangdo ai phone tawragi aduga kupna hana wari sanaragi pukningna hoini asumna numit adugi numidangda lailani na phone tawraduna amai bi aduga wari sanarami matam aduda lailani na angang singaduna thengnakhiba thawdok amadi matung tarakpada makhoida oirakhiba hainadaba pulam singado mayek singna amai bi duda pau tamlami amai bi aduna suwaram pumadu tarabagi matungda lailani da nakhoigi sa araiba amadi oiroi dawri aina fajana yengba amadi mathau tari aduna nang numit taruk nugi matungda yum hek sengbaga thuna angang singadu puraga ai khoide lau lailani na adoima polam seiramdi kari amai biaduna yengu hai polam seiram haibabu thau ahingba khara khoi khara lungmai tare ki kabok
mamal naidaba sakeng minsin masama aduga aroibada angang singaduna kauru ipa isaikol digi sogakpa ising singado aduga puraga lakadabani lailani na aduima mamal naidaba mingsil hairiba sibu amaibina hera atai kari sunatteda lailaniya nangna mingsil adu leirakpa matamda podon biaduna piyo haiba mamalado taw khulwa haina labida sapsana paisa piraga leirakpa pot aduni mamal naidaba haibadi ado pharesi imasu phone thamlagi numito nang kharang na lauko ai atai miga amata yengaroi dabani adugi numit ado nang soira kanuko lailani na hoima ai angang sing puraga nganna adu maglakseragi asuna numit taruk ni haukraba matung lailani na halka amadi pukningba puraduna anirak subu oina amai bidugi mayumda laami lailani na mang thaduna makhoi changlami amai bidu su tan chan thongal maya dwai du leptuna leiramki mana sumakhoi sanglakpadu urami matamaduda amai biduna halkada munni yengami aduga hairaklami haima nangi natungda inaraklibadudi kanano halka amai bidugi wakhai aduda tu khyau sungkhiba khangaude masu mamai laithokna yengami adubu kanamatadi uramkhiri pukning amasung lailani su amai bidugi wakhai aduda masare yamna hainaramdi amai biduna makha taraduna amuk is lailani angang aniya sidi on thokpa phibam amada leiram ledana aina haidunini aruba ama oigadori haidana adubuna khoina matam sana lakpasi yamna phari adu aina haiba polam sing adudi puraklaba natra lailani na pujara ima amai biyaduna laklo sangasi ibungo lao khara thuna lao nahan ai leiram labadi yum manglaba sukari gumba khara tanaramba yabani ashomda lao masi matung amai bi aduna makhoi adubu magi leimang adu pusilaklami amadi mahangna makhoi ahum adubu fak amagi matakta famanduna thamlaba matungda makhuta laison yauraba thum khara pairaduna akoyo maitai mari adu saithoklami masidagi amuk mahangna lailani da purakliba thau ahingba khoihi mingsel isaigongi ising amadi kabok nasal na singba polam singado mafam sana laigi mamang adu da thamalami amai biduna halka amadi pukning adubu khudai asengba amam hongdok hallaba matung makhoi gi masara thau ahingba taisin birami asuna kantruk maira langkhatladuna amadi mangda laireba mingsela dugi mamaida khohi adu khara thadaraba matung magi khutsa singaduna nan naladuna kariguma khara khangna magi damakta mamin ani adu wisseladuna amai biduna lai thauramadu sakhaba horaklami asumna ngihak leiraga amai bidugi wisselleba mamin ani adu pangthoraklami aduga makhoida yamna tapna yengo hai isasa ai wafam kharana khoida haigi yamna seksina taw lailani na takpiu ima amai biduna yengoi angangsa nakhoya anina ahinga du da takhiba khonjelado nupi ama khaki khonjelni tasengna mahak nupini aduga mahak ase singni ningol ama khakni adunani mana kapna hairiba wahai singado nakhoina loksin mangamribado adubu yengo hai laibak thiribadi singda satpi inge laina sinadana kenkhibagu sahi kaya gi mamangda mahak ase yetki lamdang oyeba samu mikok marina namza namtek piraba matungda laikhoktagi thadatuna mahaki pusiyado khangu thakta pikhamna han khibagi mawong ama oina imagi shada samil khara aduk phangba lailani na amu makha tabiyu ima amai biduna makha taraduna adubu yengo hai hairiba nupi asigi thawai ase lairam lenda sutingamda miram lenda sulingamda hiram lairam anigi taina famlangdaida kaidong pham thiduna wana sakna lenduna leiri aduga amuksu angang singa sina yumda halakpa matamda thawai mahaksu adumak sagona duna angang singa sigi matung inarakhrene he halka amari pukning wahai du tabadu mamit manasap yung khalaklami makhoi anigi mawong adu ubada amai biduna kigano karisu tauroi thawai sina nakhoi ani de karisu tawba ngamloi aduga amanga ta supigadaba karisu laiti adumakti oiraga mapung phana mahakut tilam lairam khaidokna ningthina loisindabadi yadi aduna nakhoi ani da aiwa ma haigi munataw halka amasung pukningna haibi oima ima maibi masidagi amaibi aduna sekmai de laiba khonga magi maming hairaduna halka amadi pukningda taklaklami amadi mahangna amukse amada lairol khara iraduna si payu angangsa aduga aina hausik hairiba khong aduda nakhoina soglakpa ising asi puraga hausing maksalo aduga yengo hai
mafam adu hek yaubaga namai mamang olaga nakut naman ising adu payu aduga nakut namana si adu pairaga maduda iriba wahai sing adu nakhoi ani na hawbadagi loiba fawba pagadabani paba loiraba matung nakhoi gi nakuta pairibi ising adu khong adu da haithaduna isel adu da tilhanko adu loiraba matung nakhoi ani tung hana yengamdana mafam asida amuk lakadabani lailani nasu saluro ibungo nini asida sumak ngairam lagi ko halkana hoini masigi matung halka amadi pukning amai biduna taklakpa khong adu dala amadi makhoi ani na si adu da iriba wahai sing adu paba loira matung makhoi na purakpa ising adu leptana senthariba khongi isel adu da tilan khirami asumna tung hana yengamdana makhoi ani adu amai bidugi manakta amuk la matam adu da amai biduna haiklami yamna phare hausikti pumnamaki yaifaba oiragani magisu santi fangzaba aduga nakhoida sumakha tana akitu jungba thoklaroi asi hairaga amai biduna amuk mangda lairiba kabok ngasal sing adu lakhatladuna aduga yengu hai se kabok ngasal sing asi nakhoina hanbada puko horel nakhoina yum yoraba kanda nakhoigi ingkholgi akorbida saithu tinmu laimu amata sangma ngamnaroi dabani lailani na hoima amai biduna amuk aduga lailania sumaina tausi aroiba oina angang ania si mama gi mapok numit aduda maitai ngamu tawraga usil amukta sindoksi adu oirabadi amuke hena faragani lailani na hoima haina kumnami amai bi ne makha samtharaduna halka amadi pukningda amuk on silaga adudi angang sa hausikti laigi thauram si loirabani na nasarata iriba thausinga du imagi mangda uriba pukri asida samthok saruro halka amusung pukningsu masigi matung makhoisu amai biduna ngamjabada khina kasaram laba matung mayum maikai tamna pangatlami asumna lighting gi thoram adu mapung phana pangthokladuna ising adu khong adu gi isial de hek kilan khiba numit adu dari makhoi gi masada lairamba aki tu jungba do pungpha pharaduna tangdu laitana laiba ngamkhirami amadi amai bi aduna sayol ani gi matung da halka amadi pukning gi mapok numitta maitai ngamu na mahusin makhoi ani edu usinsu sintok pi khirami wariya simatang asida losinjari wariya sibu thabirakpa nitis moirangthem mayangi mafam da channel asida wari happy ningba leirabasu aikhoi gi whatsapp number adu description gi khwai makok hapserani maduda soidrama ki thabirabu aroi bo oina bikasing thousam na mayambu ikok nona khurumjari